Alessia Carson chahi kumari surabi asina ihan hanba Marsda khongdagadoriba miyoiba adu oigadori. Mahak asi chahi ahum surakpadagi hauna Marsda khongdanabagidamag training horakhi apam lerkhi lakadoriba chahi tara asida Elon Musk na Marsda miyoiba khongda hanba pamne nasana su red planet haina khanariba Mars asibu colonize tawbagi mangmalagli ardasi nongmagi sabasum hengalapana maram oiraga miyoibana hingnabagi damak Mars ta miyang thamlakli adubu karamba miyoibabuno Mars ta thagadribasi haiba wahang amasu tholakli hairiba mission asida yamna special oiba miyoi mahaki punsi plan punamak mission asina oiba ama changi aduna sahi ahum surukpadagi red planet ta setpa pamlakpa 24 years surabi Alessia Carson haiba mission asina pamliba miyoi adu ohi maram adana Carson ahanba Mars ta chitpa miyoi okidori mahak asi hauzik Louisiana gi Baton Rouge ta leiri maki mission asina mahak amuk hanna arta halak aroi haibadi magi mission khongset asi one way khongset ni mahaki NASA gi call salasi NASA Blueberry haina thonji amasung magasi hauzik astrobiology da PhD tawri 24 years surabe Carson mission asigi specialist oina country nida mahakna flight cup podcast amada sau yaraduna Mars ta miye bathabagi maruiba amasung masina mataw karamna art ka Mars kagi mari hongalakpa masigi maramda phungdoki makhatana mahakna phungdokhibada arts ki matungda Mars asina khwaidagi study toba planet ni aikhoi punamakna Mars ki maramda nainabada yana interest oi amasung Mars asina khogi mathangi destination athani Alessia Carson gi Mars ki manglan asi mahakna sahi ahum surpadagi haurakhi amasung hausik su makha chathari mahak asigi dream asi the Backyardigans hariba animated series karamba series no haba matamda Avengers sa marup ahum gi matanda phongdokpa adventure ni series ni hariba animated series asida episode amakang yauki hariba episode asida adventure manga asi Mars ki mission ama thaki masi yengubadagi mahakna mapada onjinduna haiki dedi ai astronaut oiduna Mars ta chatpa pami mahakna Mars ki maramda lari yamna paba horakhi mahakna chahi taruk surakpada Martian map ki maramda niragpa horakhi amasung mahakna chahi tare surakpadana mahakna mahaki ahanba Huntsville Alabama da pangthokhiba NASA space camp da saru yakhi yamna thuna mahakna NASA gi space camp ahumakta yawa miyoi haibadu oirakhi mahakna chahi 13 surakpadana Carson ahanba oina angang 100 kyana saru yariba camp amada mahakna public tokhi mathangi chahidana mahakna Washington da pangthokpa NASA na sinba Mars conference ta mahakna khwaidagi youngest oiba panelist maoiki mahakna sahi tarhamda surakpadana Romania Austria amasung Greece da pangthokpa TED Talk ta mahakna Mars ki maramda TED Talk piki mahakna Mars pu yamna nusijaba asina mahakna NASA gi administrator amasung scientist kayaga mai jinduna wari sanaba phangki mahakna sahi 15 surakpada 2016 da Alessia space training haukhre mahakna graduation loiraba matungda mahak space sapagi research astronaut trainee oina certified tokhi sahi asimakta su mahakna mahaki pilot license adu phangki housing mahak Mars ta sakadaba khaktama ngaire sungsoi soidana mahakna Mars ta satpa amasung